Chahi Kuntra Rongi Matungda Moirang Community Health Center da Ultrasound machine na matham kray. Moirang AC gi MLA Thongam Santina machine adu hongnabi matung ina ngasi sanga kray. Ultrasound machine sangabagi thauram aduda CMO Bishnupur Dr. L. Raichandra Masong Moirang gi Medical Officer Dr. Sarojini Angum Su Sarugyaki. Thauram aduga mari lainana Moirang AC gi MLA Thongam Santina hai. Ngasi Moirang CHC da Ultrasound machine nama thambang ngamliba si National Health Mission ki Director CMO Bishnupur amasung MO Moirang na Moirang AC amasung masigi akoibada lairiba AC ahungi khallaga kanna hotnabadagini machine ase Chief Minister Yumnam Khemcha na miyamgi khanduna thambirapane masigi damak Moirang AC gi hanigi MLA P Sarachandra nasu kanna hotnabirambane matamaduda ngamkidrabasu ngasidi mai pakle masina Moirang AC thanga AC amasung kumbi AC gi miyamda achauba kanaba ama piba ngamnagani haiki sangabagi thauram aduga mari lainana CHC Hospital Moiranggi awatpa kayasu yengsinduna awatpasing adu hapchinaba mari lainaba singda takshilagani haiki Laibiriba Moirang ke de yakoi de laibiriba adu lakido pesel pulonga kalanguba kayuma sawningba khoningba mama laibira so doctor singa misunderstanding laitana ba akoi laibiriba doctor pulong da kena cooperation pibiraga doctor singa akoi da yarigoi bateng pangbira kana akoi yarigoi patient singje refer tawdana ba hospital sida inna tamna yenga kada doctor singi angam makoi da khangjaw ya lo putoga yenga kada pesel pulong le paisa tingdala masila laibe yadana ba se akoi lakpiriba pesel gi Mui Kudimanga, Inna Tana Doctor Tana Pudong to Bacomsida, Lloyd of Laying sincere, a patient Sinda, our patient family Sinda, a mechanic appeal to Zeri, and the Laviva, Dr. Staff, Nurse Abadi, Dr. Pudamanga, so a cooperation Lena, Nusi Salana, Pudamanga, settled to Binasi.